Friday pokpa missing noi nungcba thungna gande Cheksallu ko. Hi guys, welcome back to my channel. So guys, ngasi nongsu chuyaba aduna memes pasi video quality se khatang pharamaro haidi khatang quality low ramani so nong chui aduna weather se phattabanina quality se phatreni mayam waravinu ado mayam ngasi memes pasi ko aigi channel se subscribe tawdaba zawragadi tawsandiramo. So first memes pasi ko. So first se akhoi mai se edit ka tawradi edit tawfam lairoi mai mamai se edit ka tawradi edit tawfam lairoi yam phajaba jani haisinadi मस्त जोक मारा रे ये हंस रे हलकट हंस next mathangna haidi text thanai meboko love you hai ko I can't live without you I need you yaar he olaki sidi tumninga kansi da hai ne boko khara nungsinaradi yaar nahi hoy tumninga kandi da dumaina haijalakputti nuaitena adunani. So aigi aigi ahanba memes video ne bako memes reaction video. So mayam na Soikhiba Yaorasu please ngakpigani khalle. So for mathang parage ko mathang dum patharake ba migi nupi mullaga koiba nupa migi nupa mullaga koiba nupi omicron na naro patana srap pire migi nupi mullaga koiba nupa sing noi migi nupa mullaga koiba nupi sing noi omicron naro khangaba koiga nu dona pain taw nu phatte समझ रहे हो ना nungthang tumdraba mi haurunuko khatnaba haurunu tumdaba mi do nungthang tumdaba mi do khatnaba haurunu chikpham chadana chikcha kisani khango हमको मारो हमको जिंदा मत छोड़ो सालो next nupi sung koiraktaba nupa da leige khallunu mabuk yam phattabani au nupi sung koiraktaba nupa da leige khallunu mabuk yam phatte khaba nupa di chamagi mapuni hojik fau amta thengnadri chamama nupa di chamagi mapuni na hainei janamina ko donia ba haise hojik phau ambak thengnadri ai ba nupa chamama ambu thengnadri ai jo ambu thengnadri aina nupi koiba nahangai phangdri sidi nangna mari manga aidi koi leibai oire nangna mari manga koina leibai oire taunu na buk phattaba taunu na buk phattaba tamo haugatlaw se theng leba cha sida leire se kaina haiba wahaidu adum tadana loikhidore punsi se as nuaiti hi do makte kanano ne nupa je nungmu nuai bide for the next policy Friday the pokpa mi se nungcba ningba yam thungandabane Cheksallu nungsinabada Friday pokpa mi sing noi nungcba thungna gande Cheksallu ko sidi asengmada tawbani what it looks like ko sigi thukpado no kai matena ko mina jingmada kem tawdaba
what it feels like akhoi tawbada lam nuai tawbada hakatjawan true क्या बढ़िया था गुरु That's all guys ngasigidi swaida losanjarage mathang amuk parasi aduga mathang video da mu thengarasi ma'am na agi video se nuai biragadi like to bermo aduga agi channel se subscribe to da bayawa mi sing oiragadi agi channel se subscribe to sanbermo mathang da mu narasi bye bye